Loyalam E-PAO tabi bakutimapu Hidram Susmitana Namitangi Pau Pizari Ahamida Partu headline. Jingda operation Tabuda Kudong Kaya Tade, Fakhre Kanna Bohodari Hennessy and Fundoraki. Dali police na KSTP Kangu Amagi Luching Bat Taibanganba Dali Dagi Fakhre. Yellow Purok kun mga punsin da Manipur kanana ba warep Fakhre kuki militant singi luching ba PS hawkip amadi thangyan pa guitegi EPC Mahakna pau kandana pijari Jingda operation tawbada khudong kaya chade Fakhre kanana ba honari haina CM na fondorakli Kuki gi khulga thangna leriba konsa khulgi khunja singna lanjena duna leriba makhan belesta chief minister yumnam khemchan nagagi MLA single lona chatuna awawa taraba nagagi miyanggo unakhrai kangpopi district ki lalon by faida makhoi taram nipan faziluraba matungda nupi angang sing tarani thoi thadoraga nupa tarukna hauji phawa thiba khangna leriba awawa nanglaba imung manunggi miyoi sing aduga chief minister yumnam khemchang unaduna wari sanaki thiba khangna leriba makhoi taruki imung manunggi miyoi singna chief minister da rescue to binaba kayarak hana haisaki khongchada da deputy chief minister Losi Dikho MLA awangbom nyumai laisio kaising jailmung pamai ramuiwa ze kamosha kasim wasuma masung hekam dingosu saruyaki pawmi shina hangbawa hangamagi pawkum piriduna CM na hai security force na pakchan na chingi asukpa umangsingda operation tawbaga tampak lamdat operation tawbaga khenaba yamna lei chingi asukpa mafam oibanina operation tawbada su khudongcha daba khayamaru mayok nei lengangna angamba thakta honaduna thiba khanana leriba makhoi taru kanana bo honari micham fazin khibagi matangda miyamgi thamoida fawriba nungnangba punamak lengana chapchana khangi atuba matamda fazin khaba miyo adugi khongol linaba mathok taba thabak thoram sing leptana paikhatli hauji phawbagi oina naga taruk phawada chenabani haiba chingnaba miyoi mari fare haine su phungdokhi manpuba gari chamaga kontra chiri bamdagi imphal changkhrai security ki akanba jackson thorangal lona man puslapa gari chamaga kontra ngasi ayu jiri bamdagi imphal changkhre hari aikhogi jiri bamgi pawmi gi pawmatung ina jiri bamdagi imphal changkhra gari singa dudi LPC tanker taramari petrol tanker mapan diesel tanker kulhumdoi cement puba gari taramanga tilhau gari mari alu puba gari tara yen machinjak puba gari tarap taruk yot puba gari manga amadi atai tonga tonga polam puslapa gari sing yauri hauji phawda loaded truck nifuni thoi jiri bamda panduna lehuri hari Eid ki namaz pangthokre national highway economic blockade tawribasi waroshin ama puraknaba appeal tawkhrai Manipur da furu masal gi marakta nungshi chanana ba laitriba thoga ningdaba thodo kaya ama tholiba amadi national highway economic blockade tawriba asi athubada lengana waroshin ama puraknaba hona biyu haina Manipur Maitai Pangal Welfare Organization gi vice president Chesam Achobana phondokrai ofham asi Idul Juha ga mari lenana mayang Imphal Bengonda laiba Idiga committee na sinduna Idiga lampakta pangthokpa itki lining laishongi thoramda saruk yabda Mahakna phondokibani Mahakna makhatana hai lamdam asida yalo phurup kontra taruk na khundaminari phurup sing asi tongan ba lining manadraga su amana amagi lining gi harau kumai da punna saruk yamina baga loinena iramdam asida thokliba tangdulai tadaba phibam kokhanaba taibang mapuna 1000 bibo oirasanu kanglop amagi lining Kanglup amane ikai khumnabaga loinana kanglup masel nungshi chanana leminana ba India government amadi Manipur lengang ngasi iramdam asida thorakliba charangna ba phibam ase kohana ba honafam thoi haiki Manipur cadre natrabasu DGP ohena ba Supreme Court na ayaba pikhrai Manipur cadre gi nataba IPS officer amabu state asigi DGP ohena bagi matangda Supreme Court na ayaba pikhrai Chief Justice Surya Kant Justice Jaimala Vaksi amadi Justice Bipun M Panjoli gi bench na hiramasi gi matangda order ama pikhi DGP Rajiv Singh thabaktagi pothakraba matungda Manipur gi DGP oina Manipur cadre gi matik chaba official laitre haina state lengana wakalakhraba matungda Supreme Court na atopa cadre gi officer amabu state asigi DGP ohena ba khangalakibani Additional Solicitor General Aishwarya Bati amasung Solicitor General Tusarna Kota Phongdokkibagi matung ina May Kuntra Matoida DGP Rajiv Singh thabaktagi potharagani charang naba phiba mamada leriba state asida DGP gi thau punaba Manipur cadre gi matik chaba officer amata thiba phangdre haina Kota Phongdokhi Tripura gi cadre IPS officer oiriba Rajiv Singh ing kumjali singani kolhamdoi gi June 2 dagi Manipur gi DGP oina thau purakkibani Yelho Purok kun mga punsinduna Manipur kanana ba warep Fakhre kuki militant singi luchingba PS hawkip amadi thanglan pau goitegi ifisi mai thakrai
lamdam asigi yek salai leba yalhomi singda mapandagi changsilakliba mitop singna landarakliba asi yalhomi purukudimak amato oina punsinuna thengnana bagidamak ngasi Federation of Homi gi mireng makhada lamdam asid leminariba yek salai kunmanga gi oiba indigenous meat haina mingthonba miyam gi oiba mifam ama palace compound leba ibo yaima sumang lila sanglenda pangtholaba matung miyam gi oiba khongchet ama ibo yaima sumang lila sanglenda gi hoduna hapta kangji bungi lambi koiduna laklaga ibo yaima sumang lila sanglenda amupunki khongchet adu loiraba matung lamdam asigi yalhomi singda landabada achopa thodang loriba Myanmar dagi changsilakiba mitop singna lingkhalakliba Kuki terrorist KNO gi president PS Hawkip amadi ZRA gi president Thangnan Pau Guitegi ifisi miyamna mai thaki Khongjang aduga mari ledena Federation of Homi gi president Sapamcha Jadumni na phongdokibada hauzik lamdam asida mapandagi changsilagliba mitop singna yalhomi singda landarakliba lan asi aikhoi punna thengnamina drabadi mai papangamloi tampak haltana Manipur oibe yaroi chingamasung tampak ta khundamina riba yek salai leba yalo purup sing amatoina punsilaba matungda apunma Manipur ama sagar pangamgani hauzik mitomna yalhomi singda chatharakliba lan asi center amadi state government na loishingani haibat hazabangamdrei thokliba lan asi da nupi angang yauna miyoi kaya hatkiba amadi national highway singda kuki singna blockade tawduna micham miyamda awaba kaya pirabasu lengang asina khangsin usinadana lambi thong sangabada oina mai onsinuna leidi maramaduna Manipur thugaina bo hona riba singa sigi mayokta lamdam asida leminariba yalo purup sing amatoina thengnaminaduna ignaba sing maithiba pinaba apunbagi warep lawminaba mathautai haina phongdokhi nongmai round nipal lom kapthoklamnei ngasi ayu pung 3:30 rom taba matamda khopom police station gi manung chanba zawjang tek amadi zadonang market manakta kuki khulai paiba sing oigini haina chingnaba singna nongmai round nipa rom blank fire torom le hari maram taktana nongmai kaptholamba aduna maram oiraga manak nakpada leiba khunja sing nipaina ba pokna ki hari atopa pawgi likhuna magi matung inna ngasi dagi numit khrani gi mamangda zawjang tek area da kuki khulai paiba sing chatok chasin tawba manak nakpada leiba khunja singna uba phangna ki hari Pung kunmari ki manungda miyoi ama dengue positive oire dengue gi apunba case masing 35 sukhrei Haukiba pung kunmari ki manungda Manipurda dengue positive oba miyoi ama thengnare mahak tharaga chahi asigi oina dengue na naba apunba masing 35 yaukrei khwaidigi nauna positive oirakpa miyoi adu Bishnupur district tagini mahak tharaga Bishnupur district da dengue na nakhiba apunba masing 3 sukhrei Directorate of Health Services Manipur gi report matung ina Imphal East district da dengue case 38 thengnaduna chahi asigi oina Imphal East na dengue khwaidigi yamna naba district oidi Imphal West district ki miyoi nipan positive oikrei Kangpopi district na miyoi ani Kakchingdei amasung Ukhrul district na miyoi amabam positive oikrei hauji phawagi oina di leina asina miyoi amata siba leitri dengue hariba leina makhalasi and design khanaba kang amom makhal amana sandopani anaba mi amana kang makhal asina chikpada virus asi kang aduda yawrai hariba kang aduna nadaba miyoi amada chikpada virus adu miyoi aduda changhawi asunna numit homni dagi taramari fawgi manungda laichat asi laiwong utharai laina asti sandorakpa hobada ngairiba matamni handaki chahigi amuka hena dengue gi laichat hengalakani haina mai panari maramaduna kang chikhandanaba thorang pakhepagi tangai fadaba lei hari Delhi police na KCP kangbu amagi luchingba Taibanganba Delhi dagi fare Kanglaipak Communist Party KCP Kangbu amagi chairman Taibanganba Delhi gi mafam amadagi handakta Delhi police na fare National media da phongnarapagi pawgi matung ina KCP Taibanganba gi luchingba Haubizam Dilip Allies Taibanganba Delhi Police Special Cell Manipur Police amasung Central Intelligence Agency singi apunba kangbu amana chathakiba Operation amada mahakpu phabangam khibani hari Security officers singna phungdorpagi matung ina mahak National Capital da Militant Network singi aronba meeting ama yawnanaba lakhibani mahak Delhi yorle haina paw phangbadagi yamna kopna thizin humjilaba matungda mahak na leiriba mafam adu khangmangam khibani tongan ba criminal case kaya da mayawnariba Taibanganba unlawful activist Prevention Act amasung atopa charge kaya marum suk mayonari thokchom toni koba miyoi ama ingkumja lisingani tarani panda hatkibagi thodokta suk mahak chenai masida sunatna miyamdagi nam haduna sel khaiba kian khanganbana chingba kaya da su chenai hari aroibada maroiba paw amuka hana pizari Jingda operation tawbuda khudong kaya chade fakhiba singkanna bohonari haina CM na phondorakri Delhi police na KCP kangbu amagi luchingba Taibanganba Delhi dagi fare
Yalau Purok Kunmanga Punsinda Manipur Kananaba Warep Lokre, Kuki Militant Singilu Chingba, PS Hawkip Amadi Tangan Pagwite EPC Mahakre. Matang asida loyalam E-PAO na namitangi pao bibil lezari tabiri bakuti mapu amuka hina kurumjari.